Lok Sabha amadi Rajya Sabha da Wakaf Amendment Bill 2024-25 pass tawkhibadu mayokta Meitei Pangal Singsu lepkani haina All Manipur Meitei Pangal Club Organization ki President Hayatur Rahman Yumkhaibamna phongdokre. Wafam asing asi New Chekon da laiba AMMPACO gi Head Office ta phamkhiba pawgi mifam amada mahakna AMMPACO gi President Yumkhaibam Hayatur Rahman na makhata na phongdokhi. Pumjalising aniga tarahumdoidagi Wakaf Amendment Act asi India ki Muslim singbui kai kumnaba mangdanaba semdoknaba haina oppose tawduna lakhibani adubu Islam lining da ka hena sokpa Wakaf Amendment Bill 2024-25 Lok Sabha amadi Rajya Sabha na pass tawkhibasina democracy chatpa secular oiba India da Muslim singbu akiba ma fawal habiyai ethnic kyana khundaminari ba ma famasada furup kudimakpu ngaklo piraga apun bagi pangal sagatnaba honabagi mahut onataina ba bill ama pass tawribasi mayokta Meitei Pangal Singsu lepli bill asigi mayokta Manipur da laiminari ba mipum khudimakna wakhal munna khanthaminaduna corporation PBU asa masagi lining gi oiba board ama lainari ba sada khuthinjilakpa si yamna laibak thiba mane purup manaba manadaba thidana ingtappa nungsichana hingminari ba singda phataba nungairoidaba amadi akiba thokhalakadra haina Wakaf Bill 2023 asi oppose tawbani Maramasna hayeng nomaizing ki Johar Namas amadi Ashar Namas ki matungda Manipur da lairiba masjid madrasa gi manakta Manipur gi Meitei Pangal miyam khupna tholaktuna we oppose Wakaf Amendment Bill 2024-25 haiba polawasi lawminaduna bill asibu thingminase hairiba bill asibu handokpiu hainasu India government amadi Manipur gi governor da miyam na appeal tawkhi 2019 dagi amendment tawraga mathang lakpa adubu oppose tawraga lakpa wafa amendment bill Hairiba bill asi aikoi handaki Lok Sabha amadi Raj Sabha da 2024 amadi 2025 da pass tawkhiba asi yam sengna hairakanda masigi manung da yauriba machak sing se aikoi na hanganna yingo matamda aikoi gi lamdam sida laiminari ba democracy chatpa adugumba secular oiba India sida masigi chatharakli ba amendment bill 2024-25 sina aikoi da yamna akiba amadi apprehension nama pibire maramdi karigino haiba matamda Manipur amadi India sida ethnic makhal suna laiba jati furup suna laiba sumba sida haiba handaki bill sina haibadi India gi law sina aikoi da henna ngaklau pira kanda peace amadi unity purakadra haina khalubado madugi ona tainabada oirakhibasi aikoi yam sengna harakanda cancel tawi we cancel 2024-25 wafa bill amendment bill haiba sida aikoi sanction gani maramdi karigin haiba matamda aikoi gi secular oiba democracy chatpa laibakta dharma amaga yamna nungsinana tung koina laiminnagadabagi phida ama khak phangadra haidana khalluba poto adugi tayonna badala aikoi da akiba fawalle maramdi karigin haiba matamda Islam haibadi Muslim Islam chatliba adugumba Manipur da na Meitei Pangal haina lairiba sida magi oiba wafa vote haidana loina lainai Hindu gi su lai Muslim gi su lai Christian gi su lai adugu magi oiba lairiba area da magi oiba law na piriba haibadi adugi hanadagi chatnaraga laiba law duna piriba adugumba chatnabi adubu yamna respect tawraga lakpa akaya toy pidaba amana amabu respect tawnaba magi oiba chawkhatna na honnaba adugumba potubu adugi on tainabada aikoida akiba phawanba adugumba amakha handaki wafa bill 2024-25 sina aikoida pirai masi India ma sapumada lairiba Islam lining chaliba mafam dagi magi Muslim haiba yai karino amagi haiba yai aikoi Manipur da na Meitei Pangal hairiba adugumba Islam lining chachaiba adugumba India ma sapumada wafa vote haiba magi state singdal loina lainai adugumna aikoi Manipur da su wafa vote haidana lai adugi makhada lamdam sida lairiba laita laira sola naraba ahlamal oiraba haibadi aduguma miyoi singdu da mateng piraga wafa dudagi lakpa income duna makhoi duda senbilonda haibadi hiram kharada kanaba pirakanda madugi kanaba phangalliba adugumba tola taraba singdugi punsi mahingda su hena saitheng piro haningai leite maramdi madugi khudong chaba phangiba miyoi singdugi chakthung phithungdaba miyoi singdugi chakthung phithungba something khara to orasu wafa dudagi laiba income duna miyam duda kharadi safa hali khudong chaba piri mai masing tambada ade leita laira da widow singda karigumba something kharadi piri adubu hena
MML do the develop to bagi mohta adu gi ona taina bada samna hairaba kanda Islam gi oiba adumba wafa bill do da Hindu gi oiba miyo hapchin gani hairapa Hindu gi do the Islam hapchin gadawri bra Christian gi do the Hindu hapchin gadawri bra skumba aikoi da aibadi amana amada dharma da respect phangoi da ba kona da future da aikoi da hena nungsina da bagi lambi lakadra haibase aikoi da akiba phawre aduna maram orakanda aikoi bill sibu cancel tawi aikoi miyam hubna aikoi lamdang sida laiminari ba samna hairakanda 2016 da citizen amendment bill haidana lakhi adubu manipur amadi north east di citizen amendment bill adubu aikoi sida di sanna ba yaroi haidana miyam hubna akanma kholau lauduna madugi ngaklo ma pina na ba haidana mamang thakta su sangsil lai adugumna aikoi manipur sida su hairiba Wafa bill MML bill 2024-25 sina aikoi da laiminari ba phurupcha singchigi jati manarasu manadarasu aikoi sida laiminari ba itni khudimak se peace and unity haiba sida aikoi hingminari ba singchida hen safu ma piraga aikoi da hen phattaba haibadi hen nungai roi daba adugum tholakadra haibagi akiba si phaudna aikoi na aduna maram orakanda aikoi wafa bill 2024-25 asi aikoi na cancel tawjabani madugi mayokta aikoi manipur da laiminari ba mipum khuding mang nam wakal mun khantha biraga haiba sida su aikoi cooperation pibiu sidi jati bijati gi wafam nate hindu gi temple board ta aikoi muslim yaw ruba yabra christian gi da muslim yaw ruba yabra magi oiba wafa board oiba wafa gi oiba islam lining gi oiba magi lining gi oiba sanna bi sida khud thinjin da bida secular oiba democracy chatpa adugu magi fundamental oiba area du da aikoi na khud thinjillaga akai toy pirakpa yai haibagi akibadu aikoi da phawala e aduna maram orakanda masigi polase handuk piu 2024-25 of a bill hairiba polase handuk piu haidna aikoi gi chaitagi su masi India government da amadi Manipur gi governor da pokshin pungning chingchinjari masina maram orakanda aikoi da hen future da akai ba thorakadra haiba sigi akiba sai aikoi da apprehension na maram orakanda aikoi sigi thakta lakchabani India ma sapumba da su magi oiba pen da kholau launari adugumna aikoi Manipur da su hairiba si aikoi miyam hubna kholau lauminasi aduna hayeng nongmai chung numit asi aikoi gi jahar namaz matung amadi asar namaz matung hairiba matam ani sida Manipur da lairiba masjid madrasa amadi club organization miyam hubna thokpira aga aigi laikai da aigi khungang da masjid da maktab da madrasa da aikoi we cancel wafa board 2024-25 MML bill se aikoi miyam hubna lawmin aduna aikoi amato oibagi kholau du lawmin naraga aikoi punna thingmin nasi haiba wafam asi Manipur da laiminari ba idai cha khuding makta aikoi masi appeal sema tawjari aduga masida aikoi gi phattaba wahi wata hen ba haibi ganu aikoi social media da thagalasu tongan ba page da thaga piraga su phattaba hen ba bad comment oibadi aikoi pimin naroi si masi kari gino haiba kanda aikoi na lairiba culture se isa na ngak ngamdraba haibadi laiminari ba magi furup jati singchi magi culture se ngak ngamdraga di aikoi nusina ba pura oi amana amagi culture bo respect to minaraga dharma bu respect to minaraga aikoi honor to minaraga kanda hen nusina ba pura kani dharma laitaba respect laitaba culture laitaba mafam dadi nungsina ba pura oi shanti lairoi aduna maram orakanda masigi port asida aikoi khuding magna cooperation pibi duna Manipur miyam hubna aikoi we cancel 2024-25 wafa bill amendment bill haiba se aikoi miyam punna saruk yamina si haiba wafam se miyam da thamjari